ꯃꯌꯥꯝ ꯑꯩꯈꯣꯏ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯉꯩꯗ ꯉꯔꯥꯡ ꯅꯍꯥꯟꯁꯦ ꯑꯩꯈꯣꯏ ꯅꯝꯕꯔ 7 ꯇꯤꯝꯒ ꯗ ꯀ꯭ꯔꯣꯁꯤꯡ ꯂꯥꯏꯟꯒ ꯑꯩꯈꯣꯏꯒꯤ ꯋꯥꯡꯉꯨ ꯇꯦꯔꯥ ꯍꯥꯏ ꯁ꯭ꯀꯨꯜ ꯔꯤꯂꯤꯐ ꯀꯦꯝ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯣꯠ ꯋꯥꯇꯔ ꯕꯦగ్ꯁ ꯌꯦꯟꯊꯣꯛꯄ ꯆꯠꯆꯕꯅꯦꯀꯣ ꯑꯁꯤꯗꯩꯁꯤꯗ ꯆꯠꯆꯕ ꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯋꯥꯡꯉꯨ ꯇꯦꯔꯥ ꯍꯥꯏ ꯁ꯭ꯀꯨꯜ ꯔꯤꯂꯤꯐ ꯀꯦꯝꯒꯤ ꯑꯩꯈꯣꯏꯒꯤ ꯏꯟꯆꯥꯔꯖꯁꯤꯒ ꯋꯥꯔꯤ ꯁꯥꯟꯅꯖꯔꯛꯄꯗ ꯃꯣꯏꯒꯤ ꯔꯤꯂꯤꯐ ꯀꯦꯝꯁꯤ ꯑꯋꯥꯠ ꯑꯄꯥ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯍꯪꯖꯔꯛꯄ ꯀꯥꯟꯗ ꯃꯣꯏꯒꯤ ꯍꯥꯏꯔꯤꯕ ꯔꯤꯂꯤꯐ ꯀꯦꯝꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏ ꯊꯣꯏꯗꯣꯛꯄ ꯑꯩꯈꯣꯏꯒꯤ ꯕ꯭ꯂꯥꯡꯀꯦꯠꯀꯨꯝꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯋꯤꯟꯇꯔ ꯀ꯭ꯂꯣꯠꯁ ꯑꯩꯈꯣꯏ ꯐꯤꯔꯣꯟꯗ ꯊꯥꯕ ꯈꯣꯡꯒ꯭ꯔꯥꯎ ꯊꯥꯕ ꯁꯨꯝꯕꯁꯤꯗꯤ ꯃꯣꯏꯗ ꯊꯣꯏꯅ ꯊꯣꯏꯗꯣꯛꯄ ꯗꯔꯀꯥꯔ ꯂꯩꯇ꯭ꯔꯦꯅ ꯇꯥꯛꯄꯤꯔꯛꯑꯦ ꯍꯥꯏꯇꯥꯔꯦ ꯃꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯣꯏꯅ ꯍꯦꯟꯅ ꯃꯔꯨ ꯑꯣꯏꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯋꯥꯠꯍꯧꯔꯤꯁꯦ ꯃꯣꯏꯒꯤ ꯆꯥꯛꯈꯨꯝꯒꯤ ꯑꯣꯏꯕ ꯆꯪꯒꯗꯕ ꯑꯩꯈꯣꯏ ꯀꯣꯟ ꯂꯤꯛ ꯀꯣꯝꯄꯥꯛ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒ ꯆꯐꯨꯒꯨꯝꯕ ꯑꯩꯈꯣꯏ ꯁꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯀꯤꯆꯟ ꯑꯥꯏꯇꯦꯝꯁ ꯀꯣꯜ ꯂꯤꯛꯀꯤ ꯑꯥꯏꯇꯦꯝꯁꯦ ꯁꯤꯃꯗꯤ ꯐꯖꯅ ꯋꯥꯠꯍꯧꯔꯦ ꯁꯤꯁꯤꯃꯗꯤ ꯑꯩꯈꯣꯏꯒꯤ ꯂꯥꯛꯏꯕ ꯇꯤꯝꯁꯤꯗ ꯑꯩꯈꯣꯏ ꯃꯇꯦꯡ ꯄꯥꯡꯕꯤꯌꯣꯅ ꯍꯥꯏꯕꯤꯔꯛꯑꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯁꯨ ꯑꯉꯝꯕ ꯊꯥꯛꯇ ꯄꯥꯡꯕ ꯉꯝꯅꯕ ꯍꯣꯠꯅꯖꯒꯦꯕꯀꯣ ꯑꯗꯨ ꯚꯤꯗꯤꯑꯣꯁꯦ ꯀꯅꯥꯒꯨꯝꯕꯅ ꯃꯇꯦꯡ ꯄꯥꯡꯕꯤꯅꯤꯡꯕ ꯂꯩꯔꯒꯗꯤ ꯚꯤꯗꯤꯑꯣꯁꯦ ꯎꯕꯤꯔꯒ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯏꯟꯆꯥꯔꯖꯅ ꯍꯥꯏꯕꯤꯔꯤꯕꯁꯦ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯋꯥꯠꯂꯦ ꯈꯣꯠꯂꯦ ꯍꯥꯏꯕꯁꯦ ꯀꯅꯥꯒꯨꯝꯕ ꯚꯤꯗꯤꯑꯣꯁꯦ ꯎꯕꯤꯔꯒ ꯃꯇꯦꯡ ꯄꯥꯡꯕꯤꯅꯤꯡꯕ ꯌꯥꯎꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯗ ꯀ꯭ꯔꯣꯁꯤꯡ ꯂꯥꯏꯟꯗ ꯄꯥꯎ ꯐꯥꯎꯕꯤꯔꯛꯎ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯏꯟꯆꯥꯔꯖꯁꯤ ꯑꯩꯈꯣꯏ ꯀꯟꯇꯦꯛ ꯅꯝꯕꯔꯁꯨ ꯄꯤꯖꯔꯛꯀꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯁꯤꯒꯤꯗꯃꯛꯇ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝꯗ ꯈꯪꯍꯟꯅꯤꯡꯗꯅ ꯍꯥꯏꯇꯥꯔꯦ ꯃꯣꯏꯒꯤ ꯋꯥꯠꯍꯧꯔꯤꯕ ꯈꯣꯠꯍꯧꯔꯤꯕ ꯃꯌꯥꯝꯗ ꯑꯩꯈꯣꯏꯅ ꯊꯦꯡꯅꯖꯔꯛ ꯀꯥꯟꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯇꯥꯛꯄꯤꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅꯀꯣ ꯑꯩꯈꯣꯏꯒꯤ ꯁꯤ ꯔꯤꯂꯤꯐ ꯀꯦꯝꯞꯁꯦ ꯍꯧꯗꯣꯛꯄꯔꯛꯄꯗ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯁꯨꯛꯅꯨ ꯑꯁꯤꯒꯤ MLA ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯀꯩꯅꯣ ꯔꯤꯂꯤꯐ ꯀꯦꯝꯞꯁꯦ ꯏꯍꯥꯟ ꯍꯥꯟꯕ ꯍꯧꯗꯣꯔꯛꯄꯗ ꯃꯣꯏ ꯆꯪꯒꯗꯕ ꯀꯩꯅꯣꯁꯤꯡꯗꯣ ꯃꯥꯅ ꯐꯖꯅ ꯃꯇꯦꯡ ꯄꯥꯡꯕꯤ ꯍꯥꯏꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯋꯥꯡꯉꯨ ꯇꯦꯔꯥ ꯁ꯭ꯀꯨꯜ ꯔꯤꯂꯤꯐ ꯀꯦꯝꯞꯁꯦ ꯈꯤꯇꯪ ꯂꯥꯞꯅꯁꯨ ꯂꯩꯕꯅꯤꯅꯀꯣ ꯑꯩꯈꯣꯏꯒꯤ ꯑꯅꯥ ꯑꯌꯦꯛ ꯊꯣꯛꯂꯛꯄ ꯀꯥꯟꯗ ꯌꯥꯝ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯨ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯗꯁꯨ ꯂꯩꯔꯝꯕ ꯃꯤꯑꯣꯏ ꯃꯈꯣꯏ ꯍꯟꯗꯛ ꯉꯔꯥꯡ ꯅꯍꯥꯟꯗ ꯖꯦꯅꯤꯝꯁꯇ ꯑꯣꯄꯔꯦꯁꯟ ꯇꯧꯕꯗꯁꯨ ꯉꯥꯏꯔꯦ ꯍꯥꯏꯅ ꯇꯥꯛꯄꯤꯔꯛꯏ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛꯐꯥꯎꯗ ꯍꯥꯏꯔꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯗ 130 ꯚꯤꯛꯇꯤꯝꯁ ꯍꯦꯟꯅ ꯂꯩꯔꯤ ꯍꯥꯏꯅ ꯇꯥꯛꯄꯤꯔꯛꯏ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯁꯤꯗ ꯂꯩꯔꯤꯕ ꯑꯅꯝꯕꯅ ꯑꯩꯈꯣꯏ ꯌꯨꯝ ꯃꯩ ꯆꯥꯛꯈ꯭ꯔꯕ ꯉꯥꯛꯇꯅꯤ ꯃꯣꯏꯅ ꯂꯥꯛꯄ ꯔꯤꯂꯤꯐ ꯀꯦꯝꯞꯁꯦ ꯂꯩꯔꯛꯄ ꯀꯥꯟꯗꯀꯣ ꯃꯣꯏꯅ ꯂꯥꯛꯄ ꯀꯥꯟꯗ ꯃꯣꯏ ꯃꯁꯥꯅ ꯁꯦꯠꯂꯤꯕ ꯗ꯭ꯔꯦꯁꯇꯣ ꯑꯗꯨ ꯅꯠꯇꯅ ꯑꯇꯣꯞꯄ ꯀꯩꯝꯇ ꯄꯨꯔꯛꯇ꯭ꯔꯦꯕ ꯃꯣꯏꯅ ꯁꯤꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞꯁꯦ ꯂꯥꯛꯄ ꯃꯇꯝꯗ ꯑꯗꯣ ꯑꯩꯈꯣꯏꯅ ꯏꯟꯆꯥꯔꯖꯁꯤꯒ ꯍꯪꯕ ꯀꯥꯟꯗꯁꯨ ꯑꯩꯈꯣꯏꯒꯤ ꯒꯃꯦꯟꯠꯀꯤ ꯁꯥꯏꯠꯇꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯔꯤ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯏ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯗꯔꯀꯥꯔ ꯑꯣꯏꯕ ꯃꯣꯏꯒꯤ ꯌꯥꯝ ꯗꯔꯀꯥꯔ ꯂꯩꯕ ꯄꯣꯠ ꯆꯩ ꯑꯃ ꯍꯥꯏꯌꯨ ꯍꯥꯏꯇꯥꯔꯗꯤ ꯃꯣꯏ ꯍꯧꯖꯤꯛ ꯃꯣꯏꯒꯤ ꯀꯤꯆꯟ ꯑꯥꯏꯇꯦꯝ ꯃꯣꯏ ꯊꯣꯡꯕꯗ ꯆꯪꯒꯗꯕ ꯀꯣꯜ ꯂꯤꯛ ꯀꯩꯀꯥ ꯆꯐꯨ ꯀꯣꯝꯄꯥꯛ ꯀꯩꯀꯥ ꯁꯨꯝꯕꯁꯦ ꯁꯤꯃꯗꯤ ꯗꯔꯀꯥꯔ ꯌꯥꯝ ꯂꯩꯔꯦ ꯍꯥꯏꯅ ꯇꯥꯛꯄꯤꯔꯛꯑꯦ ꯍꯥꯏꯇꯥꯔꯦ ꯀꯅꯥꯒꯨꯝꯕꯅ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯎꯕꯤꯔꯒ ꯃꯇꯦꯡ ꯄꯥꯡꯕꯤꯅꯤꯡꯕ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏ ꯗ ꯀ꯭ꯔꯣꯁꯤꯡ ꯂꯥꯏꯟꯒꯤ ꯁꯥꯏꯠꯇꯁꯨ ꯄꯥꯎ ꯐꯥꯎꯕꯤꯔꯛꯑꯣ ꯍꯥꯏꯅ ꯃꯌꯥꯝꯗ ꯍꯥꯏꯖꯔꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯁꯦꯔꯧ ꯑꯃꯗꯤ ꯇꯥꯡꯖꯦꯡ ꯑꯍꯜꯂꯨ ꯅꯥꯄꯟꯅꯆꯤꯡꯕ ꯃꯐꯝ ꯑꯁꯤꯒꯤ ꯏꯟꯃꯦꯠꯁꯤꯡꯅ ꯃꯐꯝ ꯑꯁꯤꯗ ꯊꯋꯥꯏ ꯍꯤꯡꯖꯅꯕ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤ ꯆꯦꯟꯖꯔꯛꯂꯒ ꯑꯩꯈꯣꯏꯅ ꯆꯪꯖꯐꯝ ꯑꯣꯏꯅ ꯑꯩꯈꯣꯏ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯁꯤ ꯑꯩꯈꯣꯏ ꯍꯥꯡꯗꯣꯛꯆꯕꯅꯤ ꯍꯥꯏꯔꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯁꯤꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯟꯃꯦꯠꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯍꯧꯖꯤꯛꯐꯥꯎꯗ 130 ꯏꯟꯃꯦꯠꯅꯤ ꯑꯗꯨꯅ ꯃꯈꯣꯏ ꯑꯁꯤ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯃꯌꯨꯝꯗꯒꯤ ꯀꯔꯤꯃꯠꯇ ꯃꯁꯥꯅ ꯁꯦꯠꯅ ꯆꯥꯅꯕꯗꯒꯤ ꯍꯦꯟꯅ ꯄꯨꯗꯅ ꯑꯇꯩꯒꯤ ꯄꯣꯠꯂꯝ ꯍꯥꯏꯕꯁꯤ ꯌꯥꯎꯗꯅ ꯂꯥꯛꯄ ꯏꯟꯃꯦꯠ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯁ꯭ꯇꯦꯠ ꯒꯣꯚꯔꯟꯃꯦꯟꯠꯁꯤꯡꯅ ꯁꯤꯟꯕꯤꯔꯒ ꯅꯤꯡꯊꯝꯊꯥꯒꯤ ꯕ꯭ꯂꯥꯡꯀꯦꯠ ꯑꯩꯈꯣꯏꯒꯤ ꯏꯟꯃꯦꯠꯁꯤꯡꯒꯤ ꯑꯗꯒꯤ ꯇꯨꯝꯅꯕ ꯑꯩꯈꯣꯏ ꯃꯣꯝꯄꯥꯛꯅꯆꯤꯡꯕꯗꯤ ꯄꯤꯕꯤꯔꯦ ꯑꯗꯨꯕꯨ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯑꯗꯨ ꯈꯛꯇꯅꯗꯤ ꯍꯤꯡꯕꯗꯤ ꯌꯥꯗꯕ ꯆꯥꯅ ꯊꯛꯅꯕ ꯅꯣꯡꯃꯒꯤ ꯍꯞꯇꯥ ꯑꯃꯗ ꯆꯥꯅꯕ ꯑꯩꯈꯣꯏ DC ꯁꯥꯏꯠꯇꯒꯤ ꯁ꯭ꯇꯦꯠ ꯒꯣꯚꯔꯟꯃꯦꯟꯠꯅ ꯄꯤꯕꯤꯔꯤꯕ ꯁꯤꯗ ꯅꯠꯇꯅ ꯍꯧꯖꯤꯛ ꯃꯐꯝ ꯑꯁꯤꯗ ꯍꯧꯖꯤꯛ ꯑꯋꯥꯠꯄꯁꯤ ꯑꯩꯈꯣꯏ ꯑꯅꯥ ꯑꯌꯦꯛꯅꯆꯤꯡꯕ ꯃꯐꯝ ꯑꯁꯤ ꯏꯟꯃꯦꯠꯁꯤꯡꯗ ꯌꯥꯎꯗꯕ ꯅꯠꯇꯦ ꯌꯥꯎꯔꯤ ꯅꯍꯥꯟꯗ ꯖꯦꯅꯤꯝꯁ ꯄꯣꯔꯣꯝꯄꯥꯠꯇ ꯑꯣꯄꯔꯦꯁꯟ ꯑꯃ ꯇꯧꯔꯨꯕꯒꯤ ꯍꯜꯂꯛꯄ ꯏꯟꯃꯦꯠꯁꯤꯡꯁꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯇꯕ ꯅꯠꯇꯦ ꯂꯩꯔꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯏꯟꯃꯦꯠꯁꯤꯡꯁꯤꯒꯤ ꯀꯤꯆꯟꯁꯤꯡꯒꯤ ꯑꯥꯏꯇꯦꯝꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯃꯐꯝ ꯑꯁꯤ ꯑꯩꯈꯣꯏ ꯂꯣꯌꯥꯜ ꯑꯃ ꯑꯣꯏꯕꯅꯤꯅ ꯂꯧꯎ ꯁꯤꯡꯎꯕꯒꯤꯅ ꯁꯦꯟꯃꯤꯠꯂꯣꯟ ꯑꯣꯏꯕꯅꯤꯅ ꯃꯐꯝ ꯑꯁꯤꯗ ꯂꯧꯎ ꯁꯤꯡꯎꯕꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯆꯠꯅꯅꯕꯒꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯅ ꯄꯨꯟꯅ ꯆꯥꯛ ꯏꯁꯤꯡ ꯆꯥꯔꯝꯕ ꯑꯗꯨ ꯑꯩꯈꯣꯏ ꯇꯣꯉꯥꯟ ꯐꯦꯃꯤꯂꯤ ꯋꯥꯏꯁꯀꯤ ꯑꯩꯈꯣꯏꯅ ꯈꯥꯏꯗꯣꯛꯆꯔꯒ ꯆꯥꯛ ꯏꯁꯤꯡ ꯆꯥꯕꯒꯤ ꯑꯩꯈꯣꯏ ꯊꯧꯔꯝꯁꯤꯃ ꯑꯩꯈꯣꯏ ꯇꯣꯉꯥꯟ ꯑꯩꯈꯣꯏ ꯁꯤꯟꯖꯕꯅꯤ ꯑꯗꯨꯅ ꯃꯁꯥꯒꯤ ꯇꯣꯉꯥꯟ ꯆꯥꯔꯛꯄ ꯃꯇꯝꯗ ꯃꯁꯥꯒꯤ ꯅꯣꯡꯃꯒꯤ ꯊꯣꯡꯅꯅꯕ ꯆꯐꯨ ꯎꯌꯥꯟꯅꯆꯤꯡꯕ ꯈꯥꯕꯩ ꯆꯦꯒꯞ ꯃꯔꯥꯡ ꯀꯥꯏꯗꯕ ꯑꯗꯒꯤ ꯆꯦꯡꯖꯥꯝ ꯀꯣꯝꯄꯥꯛꯅꯆꯤꯡꯕ ꯑꯩꯈꯣꯏꯒꯤ ꯀꯣꯜꯂꯤꯡꯒꯤ ꯑꯥꯏꯇꯦꯝꯁꯤꯡ ꯍꯥꯏꯖꯕ ꯇꯥꯔꯦ ꯄꯨꯂꯞ ꯆꯤꯟꯖꯔꯕꯗ ꯁꯤꯒꯤꯁꯤ ꯃꯐꯝ ꯑꯁꯤꯗ ꯈꯤꯇꯪ ꯑꯩꯈꯣꯏ ꯑꯋꯥꯠꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯁꯤꯒꯤ ꯂꯥꯛꯄꯤꯔꯤꯕ ꯑꯩꯈꯣꯏ ꯅꯨꯡꯁꯤꯖꯔꯕ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇꯒꯤ ꯑꯩꯈꯣꯏꯒꯤ ꯗꯣꯅꯔꯁꯤꯡꯅ ꯀꯔꯤꯒꯨꯝꯕ ꯇꯦꯡꯕꯥꯡ ꯑꯩꯈꯣꯏ ꯂꯥꯛꯄꯤꯒꯗꯕ ꯂꯩꯔꯒꯗꯤ ꯑꯩꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯁꯤꯒꯤ ꯏꯟꯆꯥꯔꯖ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩꯅ ꯊꯝꯖꯅꯤꯡꯕꯗꯤ ꯐꯤꯔꯣꯟꯒꯤꯗꯤ
ꯑꯇꯩ ꯑꯇꯩ ꯗꯣꯅꯔꯁꯤꯡꯅ ꯄꯥꯡꯕꯤꯔꯛꯄꯗ ꯍꯧꯖꯤꯛ ꯅꯤꯡꯊꯝꯊꯥꯒꯤ ꯃꯇꯝ ꯑꯁꯤ ꯈꯥꯡꯕ ꯌꯥꯕꯒꯤ ꯇꯥꯟꯖꯥꯗꯨ ꯑꯩꯈꯣꯏ ꯂꯩꯖꯔꯦ ꯑꯗꯨꯅ ꯀꯣꯜꯂꯤꯛꯂꯣꯝꯗ ꯑꯃꯗꯤ ꯍꯤꯗꯥꯛ ꯂꯥꯡꯊꯛꯂꯣꯝꯗ ꯈꯤꯇꯪ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤ ꯄꯤꯕꯤꯔꯒ ꯃꯌꯥꯝꯅ ꯑꯩꯈꯣꯏ ꯇꯦꯡꯕꯥꯡꯁꯤꯡꯁꯤꯡ ꯑꯗꯣꯝ ꯅꯥꯀꯟꯗ ꯑꯣꯏꯅ ꯊꯝꯍꯟꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯑꯩ ꯋꯥꯡꯉꯨ ꯇꯦꯔꯥ ꯍꯥꯏ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯔꯤꯂꯤꯐ ꯀꯦꯝꯒꯤ ꯏꯟꯆꯥꯔꯖꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩ ꯊꯝꯖꯔꯤ ꯌꯥꯝꯕ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯑꯩꯈꯣꯏ ꯉꯁꯤ ꯂꯥꯛꯆꯔꯤꯁꯤꯅ ꯑꯩꯈꯣꯏ ꯇꯤꯝ ꯅꯝꯕꯔ 7 ꯇꯤꯝ ꯀꯧꯖꯩꯌꯦꯕꯀꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯀꯌꯥꯗ ꯑꯩꯈꯣꯏ ꯀꯛꯆꯤꯡ ꯄꯨꯌꯥ ꯃꯌꯥꯝꯅ ꯆꯪꯕ ꯉꯝꯗꯕ ꯖꯒꯥꯁꯤꯡꯗ ꯆꯪꯉꯒ ꯑꯩꯈꯣꯏ ꯋꯥꯇꯔ ꯕꯦꯒꯀꯤ ꯃꯅꯤꯄꯨꯔꯒꯤ ꯁꯤꯟꯕ ꯊꯨꯡꯅ ꯀꯦꯝꯄꯦꯟ ꯑꯃ ꯇꯧꯖꯩꯌꯦꯕ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏ ꯍꯣꯠ ꯋꯥꯇꯔ ꯕꯦꯒꯁꯦ ꯑꯩꯈꯣꯏꯅ ꯄꯤꯖꯔꯤꯁꯦ ꯑꯩꯈꯣꯏ ꯁꯦꯅꯤꯌꯔ ꯁꯤꯇꯤꯖꯦꯟꯗ ꯑꯗꯨꯒ ꯃꯤꯔꯣꯜꯂꯕꯤ ꯃꯃꯥꯁꯤꯡꯗ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯍꯦꯜꯊ ꯏꯁꯨ ꯂꯩꯕ ꯑꯗꯨꯒ ꯗꯤꯁꯦꯕꯤꯂꯤꯇꯤꯁꯤꯡꯗ ꯃꯇꯦꯡ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯃꯐꯝ ꯈꯨꯗꯤꯡꯗ ꯇꯧꯖꯕꯅꯦꯕ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯈꯪꯖꯅꯤꯡꯉꯤꯁꯤ ꯑꯩꯈꯣꯏꯒꯤ ꯆꯥꯛꯈꯨꯝꯒꯤ ꯆꯥꯛ ꯊꯣꯡꯕꯁꯦ ꯑꯁꯤꯒꯤꯁꯨ ꯑꯩꯈꯣꯏ ꯁꯤꯡꯁꯤꯁꯨ ꯑꯩꯈꯣꯏꯅ ꯎꯖꯔꯤꯗꯣ ꯆꯥꯎꯔꯥꯛꯄ ꯁꯤ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯑꯋꯥꯠ ꯑꯄꯥ ꯑꯩꯈꯣꯏꯒꯤ ꯑꯁꯤꯅ ꯀꯃꯥꯏꯅ ꯇꯧꯔꯒ ꯀꯅꯥꯗꯒꯤ ꯃꯇꯦꯡ ꯄꯥꯡꯉꯛꯄꯅꯣ ꯑꯗꯨꯒꯤ ꯈꯪꯖꯅꯤꯡꯉꯤ ꯁꯤꯡꯁꯤ ꯑꯩꯈꯣই ꯁ꯭ꯇꯦꯠ ꯒꯣꯔꯃꯦꯟꯅ ꯏꯟꯃꯦꯠ ꯑꯃꯒꯤ ꯃꯃꯥꯡꯗ ꯑꯩꯅ ꯍꯦꯛ ꯔꯤꯂꯤꯐ ꯀꯦꯝꯁꯦ ꯍꯥꯡꯗꯣꯛꯆꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ 12 ꯖꯨꯂꯥꯏ 2023 ꯑꯁꯤꯗꯒꯤ ꯔꯤꯂꯤꯐ ꯀꯦꯝ ꯍꯥꯡꯗꯣꯛꯆꯕꯅꯤ ꯃꯇꯝꯗꯨꯗ ꯏꯟꯃꯦꯠ ꯑꯃꯃꯝꯒꯤ ꯉꯁꯥꯏꯒꯤ ꯂꯨꯄꯥ ꯌꯥꯡꯈꯩꯁꯤ ꯑꯩꯈꯣꯏꯒꯤ ꯚꯦꯖꯤꯇꯦꯕꯜ ꯃꯅꯥ ꯃꯁꯤꯡ ꯂꯩꯅꯅꯕ ꯍꯥꯏꯗꯨꯅ ꯄꯤꯕꯤꯔꯛꯏꯀꯣ ꯑꯗꯨꯒꯤ ꯄꯤꯕꯤꯔꯛꯏꯕ ꯁꯦꯟꯗꯨꯗꯒꯤ ꯑꯩꯈꯣꯏꯅ ꯃꯅꯥ ꯃꯁꯤꯡ ꯉꯥꯔꯤ ꯉꯥꯇꯥꯏ ꯇꯤꯜꯍꯧ ꯑꯂꯨꯅꯆꯤꯡꯕ ꯂꯩꯈ꯭ꯔꯕ ꯑꯔꯦꯝꯕꯗꯨꯗꯒꯤ ꯑꯩꯈꯣꯏꯅ ꯁꯤꯡ ꯂꯩꯅꯅꯕ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯀꯥꯏ ꯈꯨꯝꯅꯖꯔꯕ ꯑꯣꯅꯔꯦꯕꯜ MLA ꯁꯨꯒꯨꯅꯨ ACꯁꯤꯒꯤ ꯑꯩꯈꯣꯏ ꯏꯀꯥꯏ ꯈꯨꯝꯅꯖꯔꯕ ꯑꯩꯈꯣꯏ ꯁꯥꯔꯁꯤꯅꯁꯨ ꯔꯤꯂꯤꯐ ꯀꯦꯝꯞꯁꯦ ꯍꯧꯗꯣꯛꯄ ꯃꯇꯝꯗ ꯃꯁꯥꯒꯤ ꯁꯥꯏꯠꯇꯒꯤ ꯃꯁꯥꯅ ꯔꯤꯂꯤꯐ ꯀꯦꯝꯞꯁꯦ ꯍꯧꯗꯣꯛꯄꯒꯤ ꯑꯍꯥꯟꯕ ꯆꯪꯕ ꯃꯦꯇꯔꯤꯌꯦꯜꯁꯤꯡ ꯃꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯄꯨꯁꯤꯟꯅꯕꯤꯔꯝꯃꯤ ꯑꯗꯨꯒ ꯄꯩꯁꯥ ꯑꯣꯏꯅꯁꯨ ꯂꯨꯄꯥ 5,000 ꯑꯃꯒꯁꯨ ꯑꯩꯈꯣꯏ ꯑꯣꯅꯔꯦꯕꯜ MLAꯅ ꯄꯨꯁꯤꯟꯅꯕꯤꯔꯝꯃꯤ ꯑꯗꯨꯒ ꯃꯥꯅ ꯁꯤꯡ ꯑꯩꯈꯣꯏꯒꯤ ꯀꯤꯂꯥ ꯑꯩꯈꯣꯏꯒꯤ ꯇꯪꯈꯥꯏ ꯑꯅꯤꯔꯛ ꯑꯃ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗꯀꯣ ꯄꯨꯁꯤꯟꯅꯕꯒꯤ ꯑꯗꯨꯃꯥꯏꯅ ꯇꯥꯟꯖꯥ ꯑꯃꯁꯨ ꯑꯩꯈꯣꯏꯅ ꯄꯤꯕꯤꯔꯝꯃꯤ ꯑꯗꯨꯒꯤꯗꯃꯛꯁꯨ ꯑꯩꯈꯣꯏ ꯁꯥꯔ ꯑꯣꯅꯔꯦꯕꯜ MLAꯁꯨ ꯑꯩꯈꯣꯏꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯗꯔꯀꯥꯔ ꯂꯩꯔꯤꯕꯁꯤ ꯃꯃꯥꯡꯗꯁꯨ ꯑꯩꯅ ꯍꯥꯟꯅ ꯄꯟꯖꯈ꯭ꯔꯦ ꯁꯤꯡ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯏꯟꯃꯦꯠꯁꯤꯡꯒꯤ ꯄꯔ ꯃꯟꯁ ꯑꯩꯈꯣꯏ ꯄꯔ ꯋꯤꯛ ꯁꯤꯒꯤꯗ ꯑꯩꯈꯣꯏꯒꯤ ꯏꯟꯃꯦꯠ ꯑꯃꯗ ꯍꯥꯟꯅ ꯂꯨꯄꯥ ꯌꯥꯡꯈꯩ ꯁꯥꯔꯝꯕꯗꯨ ꯍꯧꯖꯤꯛ DCꯒꯤ ꯁꯥꯏꯠꯇꯒꯤ ꯍꯟꯗꯛꯀꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯂꯥꯛꯄꯗꯨꯗꯒꯤꯗꯤ ꯏꯟꯃꯦꯠ ꯑꯃꯃꯝꯒꯤ ꯂꯨꯄꯥ ꯆꯥꯝꯃ ꯁꯥꯔꯒ ꯍꯧꯖꯤꯛꯀꯤ ꯏꯟꯇꯔꯅꯦꯠ ꯑꯦꯔꯦꯟꯖꯃꯦꯟ ꯉꯥꯔꯤ ꯉꯥꯇꯥꯏ ꯑꯂꯨ ꯍꯩꯔꯨꯅꯆꯤꯡꯕ ꯑꯩꯈꯣꯏ